Police amadi press na magi mathau ningthina tawbinaba Chief Minister Nongthonbam Birena appeal tawrakli. Manipur gi puari ga sagon aduna laklaba leisang hiden amadi langthabal konung semgatnaba honaragani haina Minister Karam Shyamna phongdokre. Scientific farming gi maong season aduna lau singo bagi thabak hena mai pak na chathasi haina MU gi Vice Chancellor Professor Adya Prasad na phongdokre. Amasung mga suba General Panchayat election gi vote masing gi bagi thabak district taruk ki headquarters singda pangthokre lemhauriba sing gram panchayat sing gi vote masing hayeng thiragani. Mayam bukhurumjari adom yengbiribse impact news ni ai pinki okram na hojik pungja sifau bagi maruiba pausing miyam da pizari. Chief Minister Nongthonbam Birena Ministry of Highway daki state asigi ising ichauna sokhan khraba highway lambi sing semjinanaba lupa koti kuntrani thoi sanction tawkre haina phongdokre. Manipur Police Department sinduna ahanba Manipur Rifles ki banquet hall da pangthokpa police press workshop hodokpa ki thoramda wafamasi phongdokhibani. Workshop hodokpa duda athoiba mithunglen oikhiba Chief Minister Birena makha taraduna tha taruklom tangairiba lengak asina miyam gidamakte scheme kaya ama paikhatli miyam bo awaba ngai haktang oirabasu pothajanaba amadi hingjanaba haiduna Imphal evening silli adubu bom hekta pokhai hali haiki. Workshop aduga mari leinana police su leibak ngaknanaba leibani press su lengak amasung miyam gi mayon chumlibani maramaduna magi thabak ningthina tawba mathauta haiba wafam Birena thamki. Manipur Police na chahi chama kunithoi surakpaga mari leinana chathakiba workshop aduda redressal of grievances, media management, safety of journalists, mob justice amasung ethical reporting haiba hiramda police tagi amasung tongan ba resource person singna wangangki. State asida laiba print amadi electronic media gi mioi sing amasung Manipur Police ki makok thongba amadi makhata ba officer sing su sarukyaki. State chigi law and order security protect the voice of the police. They MR we cannot depend to anyone. We want to depend on rules of law exist to have any way. Governance, I'm a lay have a Madulay the media rules. I'm sorry. Even sensitive way of using before publication, the PR or the people get machine, some of the organization of Colombia. Haibumba, sensitized to home grenade, at home I am today. Manipur gi puari ga sagon aduna laklaba leisang hiden amadi langthabal konung semgatnanaba honaragani haina langthabal kendra gi MLA su oiriba lengak asigi CAFNPD Minister Karam Shyamna phongdokre. Wafa masing asi Manipur University campus manung dalaiba langthabal konung chingda u chara thaba amadi mafam adubu sitpa sengbagi thoram amada minister na phongdokhibani. Thoram adu langthabal konung ching protection committee na state archaeology department amadi 6th AR gi personal singa khusam naduna pangthokibani. Minister na hai Manipur University campus manung asi asukki matik yengbada fibam sokle. Lairiba napi singbi amot akai sing asi mari leinaba singna matam chana yengsin haningi haiki. Loinana leisang hiden amadi langthabal konung ching asigi matangda impact news na hangba wahangi paukhumda minister na hai leisang hiden semgat sagatnanaba mamangda palangba lengak nasu miyamdagi ahongba mamalda lam lausillaga semgattana thamba asigi matangda chief minister da su khangankre. Loinana Manipur gi puari da maru oiba mafam ama oiriba langthabal konung asisu semgat sagatuna phajaba mafam ama oihanana ba hotnabada mafam adugi MLA ama oina amadi minister ama oina achauba thodang laugani haiki. Manipur ki oina sarkar ki lam loksan bakanda sida laugi bakanda di hingon da square feet da lupa mapan laufam da lupa taruk da laugi bani atopa jaga da na lupa sama ga kunipa na sama ni phu bhog to bakanda adi lam dam ji praja singna whatever sacrifice tor ga lam ji amarom da ari ma da pi gi bo samana masi semkat na thambai si yabanga moi honorable CM gi magi attention su ai draw to jagre semkat na sum lam loksal laga free da thambadu di yaba natamina ai sagi saite so so daita ma lauraga
matam kharasigi manungda namna phajaba jaga ama oinaba honagani Manipur gi lau singu bagi thabak asi hauzik oiriba fibam asidagi hena mai pakna pangthokpa ngamlabadi state asigi thabak fangbada naharol singda natana atopa state ki miyoi singda thabak piba ngamgani haina Manipur University ki vice chancellor professor Adya Prasad Pandey na fongdokre Wafam asing asi ICAR Research Complex for North East Region Manipur Center na sinduna ngarangdagi pangthokiba National Symposium ama ngasi loisanbagi thauramda Vice Chancellor na fongdokibani Symposium adu Emerging and Re-emerging Plant Diseases in North East India Challenges and Strategies haiba hiramda pangthokibani ICAR की conference hall दा पांगथोकिबा लोइसिनबगी थौरमदुदा vice chancellor na makhatana fongdokibada agriculture ga mari leinaba research scholar amadi scientist singna lau singu bagi thabak asi hena mai pak na changsinba ngamna ba hotnabada achauba thodang lei makoi gi scientific oiba house lau sing yaudana laumi singi khaktana mai pak na changsinba wagani haina su fongdoki Thauramadu paper amadi poster presentation taubada makok matang takraba research scholar singda manapiduna ikai khumnabasu utki Through this seminar, whatever you have presented here, and if it is implemented in this field, I think it will be a great help for the region and as well as for the development of the different activities of this region. There is no country in the world where such variety is found. And if we can utilize this, if our scientists, researchers can do something in this area, in this field, and I am sure that we are able to feed the rest of the world. Manga Suba General Panchayat election ki vote masing thibagi thabak district taruk ki headquarters singda chathakre ayuk pung nipan taba matamdagi hauna Imphal East, Imphal West, Thobal, Bisnupur, Kakching amasung Jiribam ki headquarter amadi mini secretariat singda vote masing thiba hauki Imphal West ki oinasu hauzik DC office da vote masing thibagi thabak chathaki Lamsang amadi Patsoi Gram Panchayat ki oinadi ward member singi vote masing thiba pumloi loikre vote thibada thokaningda ba thodok thoktana ba akanba security ki section thorang lokhatpa oina mafam khudingda security singak senduna laiki DC complex manungda counting agent natana miyoi amata changan khide DC complex ki akoibada magi candidate pusawgatpa singna vote masing thibagi pau ngaiduna lainaki Lemhauriba Gram Panchayat singi vote masing hayang thiragani Bisnupur district ki oinasu ayuki pung nipan tabadagi hauduna district asigi mini secretariat complex da laiba multi-purpose hall da vote masing thiki district asigi oina apunba jila parisad taramathoi pradhan kunmari amari ward member chani taramapan Laibagi Manungda, Ward Member Humbudra Tarukti Hanana Lambaya Udana Mai Pakrabani, Jila Parisat Mirep, Humbudragat Marfutara Taret Pradhan Mirep, Nifumari Amadi, Ward Member Chaniga Kungani Thoina, Manga Suba General Panchayat Mikal Asida, Mikal Thengna Kibani. District Administration DC Bobby Waikom gi instruction makada District Asigi SP Jogesh Chandrana Luchingduna vote masing thiriba counting hall gi akoibada ngak sen bagi thabak lokhat ki baga loinana strong room yauna hall manungda CCTV camera sing sizinaduna akanba maongda cheksin thorang lokhat ki Khurai Assembly Constituency gi Chawkhat Thaurang gi damak thadarakhiba MLA Local Area Development Fund gi senfam lawthok laga thabak suramdaba singi mathakta action lawkhatlagani Fund asigi makhada tat ki oina quality maintain tawdana aranba maongda paikhatlamba thabak thauram singsu quality leina nauna amuk sahangani haina Khurai gi MLA L Susindro na fongdokre Assembly Constituency asigi Chawkhat Thaurang gi damak English singaniga supna tara taruki oina thadarakhiba senfam sing lana sizinaramba miyoi singasi thidoktuna matik chaba action lawkhatpada miyamna mateng pangbiyu haiki
खुराई टेंशन रोड ता लेबा महाकी युम दा पांगथोकिबा पाउमी सिंग उनबदा एमएलए ना चाही अमगी ओइना थादरखिबा यामलबा सेनफम लौसिंदुना थबक पाइखतबा हाइबसि लाइबक थीबनी Assembly constituency asigi ex MLA amadi fund asigi matangda semkiba committee na senfam asi lawthoktuna chahi ama sendoi charabra haibada haiman bathokloi awon ba khurai assembly constituency ama oinana ba hotnabada miyamna lana propaganda sandok piganu miyam gidamak thadarakpa senfam sing asigi mari makong thidoktuna mara leiba sing chairak pibada miyamna sogatpam thokpra haina fongdokhi Criminitarium di पैसा लौथोकपा criminitarium ओइन लेरम दबा fencing की पैसा लौथोकपा fencing ओइन लेरम दबा मसुम बत थिगला कांदा दंदी पीबम सु दरकार ले थबक सुरिबा अमसुम सुद्रिबा तौद्रिबा सिंजे सपोर्ट तौरिबा से मसी प्रजा इसिनाउसिना सुमबे सिस्टम द सुम चथा लेरगदि खुराई केंद्र चाखोटप मतमदा चाही मंगा द यागदब फोटो चाही कुन जंगनी कुंथ्रा चंगने हानगी लोकल एरिया डेवलपमेंट फंड दा लौथोखरगा पैसा थबक सुदब सिंसे मसीगी मथते एक्शन लखोटन होनरप मतमदा प्रजा इसिनाउसिना मियोय मरी मंगा खक की दमक खल्ल कांदा अखोय मियोय चवाद लिसिंग द प्रजा जिंग वाहन बचे मसी ए पामदे Chief Minister Nongthombam Birena Khoman Lampak Main Stadium gi Semjin Sajaleba yauna National Sports University gi matam kharagi oigadoriba administrative block yengsin kre yengsin khongchat aduda Chief Minister Birena Main Stadium gi Semjin Sajaliba adu National Sports University urep uyung tamdringai amasung I League haudringai mamangda loisingani haina fongdokhi Impact News na Main Stadium da natana Velodrome da napi housing ba amasung atai structure sing da atek akai thogalibasi mismanagement leibagira haina Chief Minister da hangbada Chief Minister Birena mismanagement haigadra fund wat panara yengsingani haina paukhum pigi Chief Minister na Semjin Sajaliba Main Stadium gi toilet main structure sing yengsin ki loinana YAS ki official sing da stadium adu gi ariba electronic display board adu anoba makhal gi display sindokna na bahai ki Main Stadium yengsin ba loiraba matung National Sports University gi administrative block oigadoriba Manipur Olympic Association gi building yengsin kre yengsin khongchat adu da YAS ki official sing su saruk yakhi Office hanggadaba khokadaba khoi sports department ne yam kan tawre sine MO kano gi MO gi Manipur Olympic Association ni sida floor amani maloba siso yam lo sale hu khoi yenguri do state ki wina ready leire ado honorable prime minister lakata timing so adu khaki ngai na bai tare magi schedule ma ado yam adi prepare tawri sei satisfy we university sigi di khoi university atu mutam sanga ga dem sanga de mang loide yadre haidi just matam leitre haijariba tha Makai mu tarani swai manung lotion doini adagi main stadium su I League tawdoini na I League ki mamang loidoini adna maximum 1 month swai manung da yam loidoini Entrepreneur ama oibagi chap chaba skill leijarabasu sel leitabana maram oiraga thabak oina pangthokpa ngamdriba naharul singidamak lengak na lupa koti kunthra manga kaithoktuna thamli Startup scheme asigi makhada local entrepreneur yokhatuna state asigi economy amadi employment faganana ba lengakna ahen ba mityeng changli haina Chief Minister Nongthombam Birena fongdokre wafam asing asi kaisampa thokchom laikaida international brand ama oiriva Vans ki exclusive showroom hangdokpagi thoramda fongdokhibani mahakna makha taraduna Mapan lamda laikhiba lamdam asiki naharol singna state asida enterprising oiba thabak paikhalakpa matamda lengakna mateng pangani athuba matamda youth summit ama pangthoktuna scheme asiki makhada inkhalakliba naharol singda pangba yaba mateng pangani haina mahakna fongdokhi youth summit ama masagi skill leiraba certificate holder oiraba se computer line da oiro IT line da oiro business ki line da oiro any kind of entrepreneurs madudai da masage expert oiraba certificate holder oiraba aduga invest oningai paisa di leijadaba leida moidu gi damakta ne bai khoina government sina startup haidana sugum basi tongnana bai tare startup haidana 35 crores ki koi budget ta hapaga le aduna khoi madu gi summit am kha athuba matamda khoi gi city convention da kari da khoi widely publicity tawrka mapan da leiba Manipur da langning ba entrepreneur tongning ba paisa thada ningai legjada ba masadi expert oijaba adugumba mi so ko invite tongne ba
अदु खनर कांदा सुगुम सेल्फ एम्प्लॉय तौबा लोइना अतोपदसु एम्प्लॉयमेंट पीबसे मसी खरा कन्नै खोय योखलगा थबा होगे हाइदना अदमाइना हरपने इम्फाल वेस्ट की कमांडो अमदी जेके राइफल की अपुनब टीम अमना ngarang October 10 की अयुक पुंग मरी मखाई ताबा मतमदा कोंथौजम मनिंग लेकाइदगी KCPMC लमयानबा खुमन ग्रुप की मियोय अमा फारे हाइरी फारबा मियोय अदुदी पालमई लविंगसन चही कुंथ्रानी थोय अपोकपगी ममिंगना लेखिद्रबा चाउबा रोंगमई कोंथौजम मनिंग लेकाइदगी नि हाइरी फारबा मियोय असिना हाइदोरकपदगी लोना थिंगलबा लुप असिगी होइलेंगलुंग कामई कौबा मियोय अमसु फारे हाइरी नाकल अमरोमदा लिलोंग चजिंग एरिया दगी RPF PLA की मियोय अमसु ngarang October की तांग 10 दा इम्फाल वेस्ट की कमांडो अमदी 6AR की टीम अमना फारे हाइरी फारबा मियोय अदुदी लुप असिगी कॉर्पोरल ने हाइबा सोरोक हाइबम बेद्रजीत सिंह एलियस इबुंगोतोंबा चही कोनिपान अपोकपगी ममिंगना S ईश्वर चंद्र सिंह लंगथबाल कुंजा अवांग लेकाइदगिनी हाइरी तांखुल लोंदा इबा अजा कचंग हाइना मिंगथोनबा मंथली तांखुल मैगजीन अमा ngasi नागाराम कम्युनिटी हॉलदा रिलीज तौख्रे अजा कचंग के टीम न सिंधुना पांगथोकिबा रिलीज फंक्शन अदुदा प्लानिंग एंड ट्रांसपोर्ट की पार्लियामेंट्री सेक्रेटरी खासिम वसुम उखरुल असेंबली कॉन्स्टिट्यूएंसी के MLA अल्फ्रेड कांगम ऑथर इंफॉर्मेशन एंड पब्लिक रिलेशंस IPR की डायरेक्टर मेगा चंद्रा कोंगबम अमसुंग तांखुल फुरुप की मसक नाइबा मियोय कयाना सरुक याखी थौरम अदुगा मरी लेनना वांगांगबदा MLA अल्फ्रेड ऑथर ना फोंगदोखिबदा लेबाक अमा चाखतपा नत्रगा चुमथोकना बहोनबदा मीडिया ना लौरिबा थौदांग असि यामना चावी अदुबो हौजिकी मतमदा मीडिया हाउसिंग ना फोंगलिबा ई पाउसिंग असि पंगी द इबा पाउ ओइना तौबा यावरी Constitution of India na press the piriba right asi absolute natte haibasi kaudana marik chumna pau ihaningbagi apamba fongdokhi loinana ngasi fongkiba magazine asigi editor Valley Rose Hungyona fongdokhibada magazine asina tangkhulon yongkhatpada natana chingi manung hanjinna leiba mafamgi khunja sengda I pau kharada oirabasu yohanba ngamnabagi pandamda fongbani hairi हारिबा मैगजीन असिदा मखल मथेल की ई पाउ यामना यावरी नेशनल अमदी इंटरनेशनल की इशू सिंग यावबदा नतना तोंगान तोंगान बा चही की मियोय सिंगना ह्यूमन इंटरेस्ट स्टोरी ना चिंगबसु हापली हाइना फोंगदोरकली media as the fourth state, fourth pillar media that TVC it has been defined by the highest court in the country as not absolute. Freedom of speech and expression she absolute not clear. You cannot infringe on the right of people and say that this is news. The important ethics in media. I sometimes look back and if they had written masala ki yellow journalism, but the paper to archive paper see subscription but people don't like reading the truth because मतंग स्वाई से ब्रेक अम लौजगे मणिपुर मदि मालेम की तोंगान तोंगान पे ई पाउ सिंगल लोने खोय ब्रेक तक याम थुना हंजरके इंपैक्ट न्यूज पु मी एंगता तुना लेबियो मयाम मुकाना तराम नोकचरी बुलेटिन असि की मखा ताबा पाउ मियाम द पिजरी China da loan pusilna ba purakpa lupa lakh taramari rom gi oigadaba samudra da fangba atang banga makhal mantaregi masaigup kilogram marfu taruka gram yankhaini pan fare mantaregi kanghallaba masaigup sing adu ngasi nungthilgi matamda moregi kondong lairembida leiba taramatoi suba AR na fabani nga masaihub akang basing adubu purakhiba nupa adu kakching police station ki manuk janba soradagi MD Nurslam chahi taranipan apokpa salamni Imphal dagi more tamna lakhiba Nurslam bu taramatoi suba AR na check post mapada mahakna tonglakhiba Maruti van registration number MN05A 5562 adu khamduna yengbada bag ahum fangki Beg sing adu hangdoktuna yenglubada ngagi masaigup akang basing oiram kibani wahang pahong tawbada Nurslam na mantaregi kanghalaba masaigup sing adu China da puduna hidak siamna na bapurakpani haina fongdoraki faraba Nurslam amasung mahakna porakiba potlam sing adu galoinana moregi customs ta sinakre
Government e-marketplace की portal ngasi Chief Minister Secretariat leiba Cabinet Hall da pangthokiba achamba thoram amada official oina launch tawkhre. Department of Information Technology na GEM portal asidagi port leiba ahanba department oikre. GEM portal asida register tawba seller amana tharakiba potlam sing adu Chief Minister Nongthombam Birenda deliver tawduna khusinaki. Manipur government gi department sing da mathau taba potlam sing che amadi senyak amata sizinadana leiba yahanbagi amata amadi hena transparency lehanabagi pandamda portal asi chahi asigi August 9 da Commerce and Industry Minister na haudokhibani. Panbayai haukiba August 10 da Commerce and Industry Ministry da Manipur government na government e-marketplace haudoknabasu MOU sign tawnaduna North East ki ahanba state oikrabani. Chahi asigi RK Maipaksana Journalist Fellowship Award Pongnafam Pauche ki columnist Ningombam Gunachandra da pikre. Ngasi Palace compound laiba lamyan basanglen da pangthokiba Laikhidraba RK Maipaksana gi marfutara homdoi suba mapokumon ka mari lenana pangthokiba thoram amada fellowship adu JN Dance Academy gi Vice Chairman Hizam Tombina Ningombam Gunachandra da khusinaki. RK Maipaksana Memorial Trust na sinduna pangthokiba thoram adu ka mari lenana saknairaba columnist Professor Nongmaithem Tombina journalism ga Manipur Sahitya ga amasung Sanskriti ga lainariba mari haiba hiramda memorial lecture ama pikhi. Panbayaba amana Laikhidraba Rajkumar Maipaksana asi political activist journalist ama oiramba ka loinana awonba nungayai-faba ingba tappa Manipur amagi manglanda honazaramba misak ama oiramki. RK Maipaksana state asiki ahanba publicity officer oina su thopuramki. साहित्य का जर्नलिज्म का से मरु पॉइंट चमिन बताबा साहित्य का जर्नलिज्म का से मचिम मनाव ने सुली न बताबा नुसी न बताबा अमन नमगी मतियंग पांग बताबा अमन नमनु सौगत बताबा मसी होती ते खंगे अनि सिगी लेन बमरी से असमति मरु ओइ गरे हाइबसे आई हंदक की लेक्चर सिगी वाक तो मतम सिदा मसी खंगे नुम खितिंग फोंग बे खुने थोकसादाबा पुंग तरेन मापन ता मतम हुंदोखरिबा बोरा योनब सिनखरिबा न्यूज़पेपर हाइबेसिगी मनुंग यावरिबा असिदी मणिपुर जाति की इतिहास यावरी मणिपुर कल्चर हेरिटेज यावरी मणिपुर की इशू मयाम यावरी थांगजामसुंग नोमाइजिंग खुदिंग की हांगलिबा इम्फाल इवनिंग की दमक गाड़ी खांबा याबा मफम खरा डायरेक्टरेट ऑफ ट्रांसपोर्ट गवर्नमेंट ऑफ मणिपुर न लाउथोखरे मफम सिंह अदुदी कंगलागी अवांग थंगबा गेट तगी LIC ऑफिस फाउबगी नेशनल हाईवे 2 की खा थंगबा लंबी की सरू खुयाथोंग थांगमैबन लंबी की नाकल अमा नागानुलागी मथक थंगबा सरूक नुपीलाल कॉम्प्लेक्स तगी गवर्नर हाउस की टर्निंग फाउबगी अवांग थंगबा लंबी की सरूक अमसुंग इम्फाल जेल रोड अमदी थौबाल पार्किंग की लंबी की नाकलनी टेक्नोपल डिस्ट्रिक्ट लैबा तरानिथोई सुबा AR ना नुपा अमा लुपा लाख तरा की सेनफम ओइगदबा वर्ल्ड इज योर टैबलेट का कोनना फारबा मियाई अदु थौबाल डिस्ट्रिक्ट की संगाई युमफम चाइना पिप तगी सिद्दीक खान चही कुंट्रा तरुक अपोकपा हाजी जसूफ अलीनी सिद्दीक असी ngarang नुमिदांग पुंग तरे तारमदाइदा खुदेंग थाबी AR चेक पोस्ट की पर्सनल सिंगना महाकना थौरखिबा मारुति वैन रजिस्ट्रेशन नंबर AS01W8785 अदु खामदुना चेक तौबदा टैबलेट सिंग अदु थेंगनरखिबनि हाइरी फारबा सिद्दीकपु महाकी मथक्ता आइनगी ओइबा खोंगथांग लौखननबा मोरे पुलिस तसिनख्रे Manipur Government Services Federation na taret suba Central Pay Commission chatna halu haibagi demanda October 15 amadi November 2 da khongjang changsin gani haina waret lokhibadu ahongba laite haina Federation asina thadorok pachirol amana khangalakli Hiramasigi matangda ngasi Chief Secretary ga unaduna wari sarabasu taret suba Central Pay Commission chatna hanbagi matangda status report ama Principal Secretary Finance da pikhalakna ba खंगन खिबा नतना अतोपा डेवलपमेंट लेतबा मरमना खोंजंग चंगसिन बगी लौखिबा वारे बदु होंगदबनी हाइना चेरोल असिना मखा तारकली DM College of Commerce ta ngarang sakhangdaba singna bom ama thamlambagi mayokta college asigi mahairoi singna ngasi pendaba phungdokladuna wakat mifam chathakre
कॉलेज असगी कैंपस चथकिबा वाकत मिफम अदुदा बीकॉम थर्ड सेमेस्टर की महिलोय अमना फोंदोरकपदा एजुकेशन बु फ्री जोन ओहनबियु महिलोय संगदा बोम थमजिनदुना महिलोय सिंगदा अकी अखंग पोकहनबगी थवोंग असि यानिंगदे महै तंबदा निंखा तमहनबियु हाइना अपील तौखी मरम अलाइतबिदा अखोई कॉलेज छात्र अकी एखंग पीबजे थमय सेंगना अइना कनो महसिनजरगा याजनिंगदे अमदि कनाना करिगी दमकता सि थमजनबिरेबे नबम थमजनबिरमिनो हाइबजे सिजे अथोबा मतमदा सेंगदोपिरो अमदि छात्र अकी एखंग पीबजिना मरम ओरगा ngasi अखोई लैरिबे एग्जाम जे अखोई निंगतमना अपेयर तोबा ngamdeba aduna mari leinabasingna ju thidokpiyo adudoga अखोई एजुकेशन फ्री जोन ओहनबियो त्रिपुरा लैबा लमयान हिजम इराबोट मेमोरियल लाइब्रेरी दा थमननबा लाइरिक सिंग चकलेबा थासिगी 19 फाउबगी मनुंगदा थाजन बिरकपा यागनि हाइना पेट्रियोटिक राइटर्स फोरम मणिपुरना चेरोल अमदा खंगलकली चोइना खुंदारिबा त्रिपुरागी इरैचा सिंगना मैतेलोन लाइरिक सिंग पाबा फंगदबगी अवाबा कोखंदुना त्रिपुरा अमदी मणिपुर अनिगी मरक्ता अफबा मरी अमा सागतनबगी वाखलोंदा मणिपुरदा लैरिबा अईबी सिंगना लाइरिक सिंग कटपियो हाइना फोरम असिना चेरोल अमदा अपील तौरकली आधार एनरोलमेंट की मतंगदा खनबा यावना ngasi चुरचानपुर की डीसी ना चेयर लौदुना डीसी ऑफिस की कॉन्फ्रेंस हॉल दा डिस्ट्रिक्ट लेवल कोऑर्डिनेशन कमिटी डीएलसीसी कम रिव्यू मीटिंग पांगथोखरे मिफम अदुदा आधार दा मिंग चनबगी कानबसी मियामदा खंगहननबा डिस्ट्रिक्ट लेवल ऑफिसर सिंह दा पाउताक पीखी मरी लेनबा डिपार्टमेंट सिंह इंफ्रास्ट्रक्चर हेंगतपा अमदी थबक थौरम सिंह की मतंगदा डीएलओ सिंगना खनखी मिफम अदुदा पुन्ना डीएलओ 53 ना सरुक याखी पेट्रोल पंप डीलर सिंगना लेबाक सिनबा थुंगना लाकलिबा अक्टोबर 13 नोंगमगी ओइना पेट्रोल पंप थोंगलोनगने हाइने तौरिबा सिदा मणिपुर लेंगा की कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन लोइसंगना मियामदा मिपाइदना बखंगलकली हौजिक मणिपुर की स्टॉक ता पेट्रोल की ओइना नुमित 39 डीजल की ओइना नुमित 90 एसके ऑयल की ओइना 95 एलपीजी की ओइना नुमित 9 अमसुंग एयर ट्रिप टर्बाइन फुएल की ओइना नुमित 13 सिजननबा लैरी पेट्रोल पंप थोंगलोनबा सिगी खुदोंग चाबा लौदुना ब्लैक मार्केट तौरिबा सिंगना लंबीदा पेट्रोल डीजल योनबसु यारोय हाइना चेरोल अमना खंगलकली लेबाक असिदा मतम अमगी प्राइम मिनिस्टर इंदिरा गांधी की मायोक्ता टोटल रिवोल्यूशन हौदोकलंबा पॉलिटिकल लीडर लोकनायक जयप्रकाश नारायण की चामगा 15 लक्सुबा मपोकुमन थोरम पांगथोखरे थौरम असी लोक जयप्रकाश नारायण बर्थ सेलिब्रेशन कमिटी मणिपुर अमदी लोकतंत्र सेनानी संघ परवंचल क्षेत्र मणिपुर सिंधुना मणिपुर प्रेस क्लब ता पांगथोखिबनी थौरम असिगा मरी लेनना सोशल वर्क की लमदा लेबाक असिगी मियामदा पीबा ख्वाइदगी वांगबा एवार्ड भारत रत्न पीदुना इकाई खुमनबा उतखरबा लुचिंगबा असिगी मितमदा मियामना हाइले कत्तुना अमदी मिनिट अनि तुमिना लेप्तुना इकाई खुमनबा उतखी दलित साहित्य अकादमी की इंडिया पुंबगी लोक मित्र पुरस्कार गिदमक मणिपुर दगी तोंगान तोंगान बा सिनफम द लैबा मियोय खरा खलकले पुंगी लमदा कुंबी दगी डॉक्टर माइकम थोइबा जगोइदा पैलेस कंपाउंड दगी थोकचोम तोलेन मैतै नेशनल की थाकता लंगदुमदगी कंगाबम चौरजित थौबाल हाउखदगी युमनाम ज्ञानेश्वर कैसाम थोंगदगी माइबम श्यामा देवी इरेंगबमदगी इरेंगबम नंदा मैतै थौबालदगी थोकचोम जीवन डॉक्टर ओइनाम चाउबम मैतै हौबम मरक्तगी येंद्रेमबम किरण यावरकले मना आसी लाकलिबा अक्टोबर तांग 13 रिफात नगर गुवाहाटी दा पीगदबनी हौजिक सानबगी पाव यूथ अफेयर्स एंड स्पोर्ट सिंधुना खुमन लंपाक स्पोर्ट्स कॉम्प्लेक्स तथरीबा स्टेट लेवल इंटर स्कूल फुटबॉल टूर्नामेंट 2017 अंडर 19 इयर्स बॉयज एंड गर्ल्स ngasi सानखिबा अंडर 19 बॉयज की मैच सिंगदा नोने डिस्ट्रिक्ट ना कक्चिंग डिस्ट्रिक्ट पु पांजल अहुम अमदा इम्फाल वेस्ट ना थौबाल पु पांजल 3 अनिदा
Bisnupur district na Tamenglong bu Panjil ani suinoda, Imphal East na Chandel district bu Panjil ani ahum anida, Bisnupur district na Jiribam bu mga suinoda maithiba pikre. Under 19 girls ki oina None district ki team laktabadagi Kakching district work over funky. Loinana Kangpokpi na Chandel bu Panjil ahum suinoda maithiba pikhi. Tengnokpal district laktabadagi Imphal East work over funky. Loinana Bisnupur na Jiribam bu Panjil tara humdoi suinoda lakchana maithiba pikhi. Mongolia da chathakiba World Bodybuilding and Physics Championship ta overall team runners up taraklaba India ki team bu Union Sports Minister Rajyavardhan Singh Rathore na New Delhi da okre. Championship aduda India na gold medal manga, silver mari amadi bronze medal taruk lauduna overall team runners up tarakibani. Gold medal manga lauba ngamkraba sanaroi singhi manungda Dinesh Rishikant Bobby di Manipur machani hairi. Taruk Suba Mangsa Tabam Iboyaima and Punyabati Memorial League Kam knocked out Kendra Wise Kang Tournamenta Ngasi Singjamai Kendra Ena Singjamai Kendra Bibu Panjil Tara Humdoi Marida Maithiba Pikre Singjamai Kangkona Sinduna Singjamai Chinga Mathakta Laiba Singjamai Kang Sangda Pangthokiba Tournament Asiki Makacha Tarak Poina Hayeng Konthauzam Kendra Amadi Kaisamthom Kendra na Lambataw Naragani. Mexico City da chatliba October thasi ki tara humdoidagi pangthokadoriba World Archery Championship ta saruk yanabagidamag compound archer Paunam Lili Chanu amadi G Titoma Sharma ngasi Mexico gidamag India thadokre hairi. India team asibu maipak nabagidamag Manipur Archery Association na yaifa pausel pirakli. Aroy bada bulletin asiki headlines amuka hana miyam da thamjake. Police amadi press na magi mathau ningthina tawbina ba Chief Minister Nongthomba Birel na appeal tawrakli. Manipur gi puwari ga sagona duna laklaba laisang hiden amadi langthabal konung semkanana ba honaragani haina Minister Karam Shyam na phongdokre. Scientific farming gi maong season aduna lau singo bagi thabak hena mai pakna chathasi haina MU gi VC Professor Adya Prasad Pandey na pangthokre. Amasung mga suba General Panchayat election gi vote masing thi bagi thabak district taruk ki headquarters sing da pangthokre lemhoriba sing Gram Panchayat sing gi vote masing hayeng thi ragani.